Lamka district pigani haibigi ayiba sirol pikhiba leite government numit mangani gi shutdown handokpiu tangkhul khunjani hatkhiba condemn tawi Govindas Ukhrul district ki TM Kasom village tangarang nungthil pung aniga mini kunthra ga mangaram tabada Militant sing attack setaduna miyoni hatkhiba gi thawdu adubu state lengang na akan mamongda condemn tawkhri Chief Minister Secretariat pangthokwa pawgi mifam amada Home Minister Govindas kunthawjumna hai thawdu adugi matangda tangkhul nagalongna Memorandum ama pisilakli lengang na thawdu asigi asumba langna langjin khangdokpa ngamnabagidama National Investigation Agency NIA da case asi sinnanaba warep lawkhri Security Forces na thawdok thokphamgi akoibata paksana thi humbagi thabak chathaduna chenariba miyoi pharanaba thawrak lakatli state asida hana leramba Central Armed Police Force CAPF ki company saniga humdragani thoi asigi manungda election ki sisinanaba company marfugoni par lakthokri Masigi matakta CRPF ki company taraga manga masu lakthoknanaba se thulakhi adubu Chief Minister na haujuk oiribi state asigi law and order gi yenglaga lakthokpidanaba haibadagi Union Home Minister na yarakri mapan election gi sakhiba kangbo dusu thuna halaklagani masigi damakta counter insurgency operation da khwaidi gi haisingba kangbo amasu Manipur da laklagani masigi sumatakta Central Forces na sejinagadaba makhal kya gi gari singsu thunglari Laibaki logi wangmada thabak tawbasing sapsana lakshingani hainasu magna makhataki Tronglaubi thawdoki matangna haujik sathariba numit mangani gi total shutdown gi khongjang asi miyamna thingnariba khudong sadaba awaba mayam asi yenglaga khudakta handokpinaba su magna appeal tawki state asigi miyam hawkiba April 8 tagi waduna laklabani Nomigi sara tanjaba suraga sajaba miyamda total shutdown asina sathina suwalagani mahairoi singda asobo sapu ama piri masi tungda akaiba yamna lakani Tronglaubi gi thawdokta laikhitraba angang anigi apokpa mangal ga wari sanabigi matangna palladuna Home Minister na hai angang ani hatpigi thawdosi kayam yamna kumang chaksilabigi haiba khangnanaba mahakna hana BSF ta leramba post aduga manaba ama state force ta pire ga khri Masigi sumathakta ma ke loina bisu nurse ni haibana imung manung punna ahalaman sing kolaga leminabi yana na sunaba makhal thaba masu pire gi haikabani mayam tanarukhigani hairaga shutdown lock thorakhibani Zomi Council gi chairman Lamka district pigani haina Minister Kemsana ayaba sirol piba lei haina social media da viral oirakli bu wapamadu aranmani kaidongwai da su Minister na Lamka district pigani haibigi sirol pibus laikidi thajabasu pibus laikidi haina lenga ki mutchilaga amhakna phungtokhi numit mangani gi total shutdown na Manipur gi miyam na sauna khudong sadaba miyona hali miyam tholaktuna mafam kaya marum da lambi thingsingkhri Tronglaubi digi angang ani hatkibagi thawdokta siennariba mihat pasing lakliba April 15 phawgi manungda pothokadabani haiba demand tawraduna hawkiba ihnung yaidigi Manipur pumbada laukthokkiba numit mangani gi total shutdown na state asigi miyamgi punsirol yamna sathina sugali total shutdown asibu sogatpa miyai kyana ngasi ayuk pung mapalom tarakpa duwaidigi lambida thoroknarakhi amasum asat wok tawbasing thingba hongnarakhi hanadi khoirambal kaithel yauna Imphal gi maru oiba kaithel khara khara da oirabasu thong hangnarami potcha yonnarami amasum insang napi leiba lakpan masing yamlaba miyamna lambising silami adubu khajitang thengtrakpa matamdari lambi thingli haina mathang hannakhibadagi khuntak lansibagi phiumda lakhi petrol pump singdi ngarang numidang diki kiu sangna lepa unakhi panic buying da petrol diesel laisinabuki ngasi ayukti supnatagi oil pump ama anidagi hena Imphal mayol da hangbokiti Tronglaubi da angang ani tamthina hatkibagi mayokta CM-kiba GSC-na Manipur lengakta thamkiba satar of demand sing lengakta tangkak anida phaminaduna wari sanakrabasu yanaba purakpa ngamdabadagi ngarang laikhidraba angang anigi imung manung yauna GSC amadi mera paibi singa loinana ngarang apunwegi mifam ama pangtokhi mifam aduna Tronglaubi thawdokta siennariba mihat pasing laklibi April 15 phawbagi manungda pothokadabani haina lengakta demand tawbaga loinana hawkiba ihingnung yaidagi Manipur pumba numit manganigi oiba total shutdown gi khongjang lauthokibani Miyam gi protest thugainaba sinbasingdagi sectionanaba Manipur police na appeal tarakli handakta thokiba nungaitaba thawdok kharagi matangna miyamna numidangi matamna chathariba protest sing asi thugainanaba sinba maikhum upa miyoi kaya marum yorokliba sing asidagi sectionanaba Manipur police na appeal tarakli Imphal West District Police ki Khetremiyum Sibakantana
ngasi paumising da hai haurakliba miyam gi iho amasum rally sing asi kariguma matamna yamna ingna satpa yawi adubo kariguma matamna yamna khudong thiningai oibadawna tawi police na rally satliba sing adu makoi gi panthungpham adu phawba section na ngak selaga asoi angam thokondana bu hane makoi bu athingba kari supi belati maknaiki handak to kwa kaithel lom digi laki pa miyam gi rally du kai sampar phawba adum lai tear gas ama phawba kapti sei ama phawbu thakidi adum mapung phalaga adum makoi halanki aduga mafam kharadana pandungkham yauraga mamai leiduna satlamdaida nganghaida wongalakpa nungna tharakpa petrol bom nangsilakpa amasum 16 mm gi yotek siznaraga nauri kapsalakpana singwa tauri adubu ka henbe singa duri tangai fadana tankhai de yadaw yori kanaguma miyoy khran rally satringaida nauri maru yenba kerosene bom yenba yotek yalamana singba yawi makoidu maikhum upakang bani amaromda sathariba banasida doctor sing satpa yahandaba nungna thajalakpa yawre masi tawbidabana sumgane ki ukrul gi mihat su da leba koki militants na satakibani im urkhul district ngarang misa mani hat khibigi thawdo suspension of operations who agreement khuyak pinaduna lariba koki militants na satakibani haina nsn im na phongdoraki Lob asigi Ministry of Information and Publicity na thadorak pa sirol amana hai yaulen koki village manak sugi kedar sing sa tharaki ba thong adu miyoibna kham ngambigi pangkhai wang badani koki kulai pai bising adu Indian Security Force na ngak sianuna thamlaga ka hen thong sa tharakli basina takpadi law and order mapung pha na ngak ngamdre takpani thengthang kerak to kulai pai bisina Security Forces ka khusam nabigi matana maral siraduna lupasina hai Ukrul district thokiba thawdo oduna maram oiraga hena pamdaba thawdoksing tholaknabigi maram oiraphe nagasing su tangai fadana masagi lam amadi miyam ngak senanaba thawang lokhalakani thawdo odugi matangda manung mapan phawna uba investigation sathaduna miyat pasing puthokadabani haki Koki theory sing maning tamhanduna thambada COCOMI na nungaitaba phongkhri Chief Minister na ing tapa phibam hanjinana ba thawang lokhalibani haina tauraga khulai matik sana paiba militant sing state asigi tuan mafam singda maning tamna mathau tawhanduna lairi haina coordinating committee on Manipur integrity COCOMI gi convener YK direna phongtokri pawmi sing unaba amad makna hai state lengana kyara kana thajba pirabasu militant sing maning tamna mathau tawhale haiba urkhul lita lami thokiba thawdu aduna mayek sing takli khulai matik sana paiba ku kinar ko terrorism mapung phana laksindriba fawba state ing tapa phibam hanjin hanba ngamkhiroi drong lawbida bom kapsinduna anga ani halaga mama buna sugon kiba masu matung tarakpa miyam gi ihauda misam ahum CRPF na numaino kaptuna hat khibigi matangda judicial enquiry tawduna matik sab serak phangadabani Chief Minister na ing tapa phibam hanjin hanna bani haiduna singi district sing thorang kya lokhalabasu koki militant sing maning tamhalibasi yaning di haina mana phongdokhi ngarang April gi tang taragani pan English ngani ga kun ga taruk numiki pung taramatu gi min nifurum taba matamda MSU headquarter gi president Lokram malangbana lusingba miyoi taraga marina saba mahut kangbu amaga Manipur gi Chief Minister Yumnam Khemsan gu unaki loinana unabadu da point tara yawa memorandum amasu MSU gi makedigi pisin ki amadi Chief Minister gi makedigi su thabak to onthokani highway gi wafam su thamlaki hairiba mihut kangbu osina Honorable Governor Manipur gi office su memorandum ama pisin ki amadi hairiba wafam singasi athubada indigenous people singi khanbiraga thabak to onthok pirakani highway gi thajaba thamjari amadi haijariba si thabak to onthok piraktaba tarabadi MSUna mahiroi khunai amadi laibak miyam ga loinana democratic oiba khongjang sangshinana sem saraga lairi Chief Minister amadi Governor memorandum pikhi masung ngarang pung taramathui makhaida press meet wangang khiba naurem wangamba BP MSU headquarter thokliba thwaningdaba thawdok sing CM gi outreach visit matungna oibana khongchak sing asigi wanthok leiti Congress Irang mayung nari bistir sida tangdu laitaba purana Chief Minister na Jiribam Senapati amasung urkulda khongchat pangthokli besi puning thawgali adumapo Chief Minister na sing district sing na khongchat pangthokluraga hek halakpaga thwaningdaba thawdo wathok kya thokli besina khongchat asigi wanthok yaudi Chief Minister na urkhul district ta khongchat pangthokluraba matung nonganwaga ngarang nungthil khulai pai bisinga naga misam ani tamthina hatkhiba amasung asu open ke yohon kibigi thawdo do Congress na akan mamuna condemn tawi haina Congress bona pangthokhiba pawgi mifim amada MPCC gi spokesperson Dr. Ratan Kumar phongdokri
Mana makhatana haikibada thokliba misi minagi thaudoksinga sigi matangda thiganaba NI da sinaragani amasum ex gratia piragani haina loisanba yakadra state asida sahi ahumlom tangdu laitaba phibam lakhidaba sina miyam awaba phibam kaya mayuknaribani BJP MLA minister singi marakta aikoidi singda satli noina kiraga sasadabani haiba wangang phongdoklibadu yamna immature oiba angang masaki thawangni ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯆꯠꯂꯨꯕꯗꯒꯤ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯂꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯁꯨ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯗꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯅ ꯑꯃꯁꯨꯡ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯅꯆꯤꯡꯕ ꯆꯠꯊꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯦ ꯄ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯉꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯔꯕꯒꯦ ꯊꯣꯛꯂꯤꯕ ꯌꯥꯝꯅ inhuman oiba thaudoksing asida India ki Prime Minister amasum Home Minister gi maikidigi sympathy amata uttaba amasum condemn phawba tawrakpa leithri masina akhoi si Indian citizen ama oirebra natragana oidrabra habigi wahang oiri thawong asi center na Manipur bu karisu leitana khanbibra natragana sincerity watpagira haibisi hangningai oiri state ki hauzik oiriba law and order ki phibam asida state na akanba measures sing lokhatpa sangi Tambaki district mangadari mapung oina tangdu laitaba leire habiyari adubo miyamna democratic oiba mawna sanctionba protesting the security force na kahen ma thong kya sathabasi yanindi yumda khamduna leibu gari phawbu thugai ekhai toba ehenba force thajinduna misam kaya su apa nanghanmigi thong asi yanindi tasengna hairabada tampak lamdadi tumit phawbu paibi yadri haina phungtoki shu amasum Nansuda laireba kuki militants na tangkul misam ani hatkipigi thaudu akan mamongda condemn tawi luf manga ngaranung thil Imphal urkhul lambigi TM kasombelis urkhul dagi Imphal tamna sakhiba gari singda suwa masum nansuda lairiba militants singni singnaba singna afaba makal gi khulai sesin aduna nomai kapsin duna miyu ani hatkipigi thaudu adu amuko amuwa kohor MSF amasum poirei leimarol akan mamong yaningdaba phungdorakli hari Lupsing asina thadorakpa joint statement amana hairibadi sai kyadagi nungsi sanare hingminaragliba Manipurda khundaminariba furupsingi nungsinabagi asetpa mari edu thajanaba ngahak laitana furup amaga onsinaduna hana sunaba yungkai kya mai thaduna mangan takhanba thowanliba amadi makatana thaudok kya thonanaba sillibasi khutakta lepkadabani haukiba sai inglising ani ga kungo humdoi gi me ahumda hana sem saraba matungda suwa musum nansu militants na India lenga amasum Manipur lenga ka manaraga tampaki misa miyam sin onsinduna satharaki batam thiba attack adu lenga ki mathunghuktaba thoksilna thuankibani habasi ngasi gi lebak miyam na phone lauribani haukibe April 3 ki ayu anganmada tronglawbida pikliba angang ani pu bomb attack sathaduna tamthina hatkibaduga apokpi mama buna tamthina soonkiba thaudo adugi matungda pendraba miyam na sanction kiba khongjangna CRPF na nomai kaptna miyum hatkiba madi kayana soonkiba thaudoksinga si India lenga ki thoksil oyankibani haina lawi Ngaranung thilsu Imphal lomdagi urkhul lomda haitharakpa gari ahumda su agreement leiriba military ni singnaba singni ambush tawduna TM kasom khulda Tasar village tagi Sinau sang Sokhawungnaw amadi Kharam CB village tagi Yaruingam basum mutamtin hatkibadugi matangna lupmanga sina thamninglibadi karigi damak Manipur lengan state asigi miyamgi punsi amasum lanthum mangan takhalabam phawbada kariguma makhalamati logeba thaba amata nakhotriba karigino thawdo khudingi NI ra sinakri hairaga Manipur miyamna tuminna leikragani khanbagira S Gracia khara legana piraga tamthiraba su amasum nansu group singi theories ki thabasi asumaksa thanabagi license pigadoribra hairakli Deputy CM Anina condemn tarakli ngarang urkhul da koki khulai paivani singnaba singni ambush tawduna tangkul naga ani hatkibagi thawdo du Deputy Chief Minister Losi Dikho amasum Deputy Chief Minister Nemcha kipgen na akan mamona condemn tarakli Deputy CM Losi Dikho gi maikei digi thadorakhiba sirolamada haikibada Misam da atamna ngarang satakhiba attack adu yamna pangdaba amasum sokhataba thawdoni thawdo adu makna Chief Minister ga loiner urkhul da satluraba matung pung 12 rom ta ngairinge satharakibani thawdo lamdam asida tangdu laitaba purangna bu honariba lenga asibu intuna bu honabani haina lawi thawdo asida sienari besing logi matung e serak pigani hari BJP lenga ki thabak thoram sing boycott tawragani COCOMI Coordinating Committee on Manipur Integrity COCOMI na BJP lenga ki political activities amata saruk yararoi boycott tawragani haina phongdokri wapamadu
ngasi Lampel Part Liba, COCOMI May Luising the Pangtokiba Pau, Mifamada COCOMI convener, YK Dirin a Photokibani, Magna Makatan Kum singing listening and Niga Kungo Hum the Gimme, a home the Manipur is a thoroughly Birang Shinamaram Weraga, Birak Libisaking a seat, Miam the Kangan Matatai, Langaki Pampari Belusing Basing, Aran Magori, Diduna Kangup Anigi Maraka Tokpa Irang Nihena, Lan Ohana Bonari, COCOMI the Irang Indiana to one Bani Hana Fondokuna, Lakrabani, Makoinisin proxy wani. Apaba makul climatic sana pai bising the misem yumai thaba madi yoikia hat panasing be attacking chatatuna lakli maduda central force na tumina yengduna lady bukarigino proxy war satatuna lakli besi housing power election mangamdana lady koki militant sing mathakta crackdown toraba matam da irang asi loisin mangamgani why camp sana losing ba ano balenga asina su irang asi loisin mangamloi Peace Initiative ki ming the minister na tha sigi mari da zidi bamda satluraba matung tha sigi tareke ayu angan mada trong law with anga ani bom pokhayan dun sian kibani duga apopi mama pun soan kibani urkhul da satluraba matung urkhul lambi da khulai pabi singna etek torok tu na miyo ani ki punsi mangan kre lengana sathariba Peace Initiative asi irang makha satharangna ba policy amani haina lawi maram maduna BJP lengana pekhalak pa politics ka mari leina ba thabak thorom khudima COCOMI na boycott tawre Miam Galoina, Lambda Masibu Kanana Bokong Saximinagani, Deligi Yaka Yanga Tabak Double Singing Wakalando, Tadola Siswaki. Nasi Manipur Akak Arauga Loina Nong Suraba Yai IMD, Indians Meteorological Department IMD Impulse Center Kimatuina, Nasi State Asigi District Krada Akak Arau Yauna Nong Suraba. Imphal East, Imphal West, Ziribam, Bisnupur, Tawalamas Mukaksing District Akak Arau Yauna Nong Sugani. Singi district Sinkara Highway, Tamenglong, Senapati, Kangpopi, Urkul, None, Amasum, Kamjong district Hariba, Pivamasi, Mayung Narabaya Hensu, Paus, Namakatan reportory. Mara Sida, None district, Nasi Ayuk, Noli Nungsit Yawn Akan Manong Sukre, Masina Maram Orega, electric lines in the Amata, Tuan Kre, Hidinasu, Paus, the Makatanas Fondorakli. UN Sinatasi Kunge Hing no Yadiki Kungum the Hing Nunga, Pavanaga, Tabama Pumsinda, total shutdown of Tokre.